ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯟꯊꯕ ꯊꯥꯛꯇ ꯂꯩꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯄꯥꯎꯖꯦꯜ ꯗꯦꯛꯁꯇꯒꯤ꯫ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯔꯛꯇ ꯆꯠꯅꯔꯛꯄ ꯊꯛꯁꯤ ꯈꯥꯁꯤ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯆꯥꯎꯈꯠꯄꯒꯤ ꯃꯁꯛ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯧꯅꯩ꯫ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯗ ꯃꯁꯥꯒꯤ ꯍꯛ ꯉꯥꯛꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄꯗ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯁꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯁꯦꯟ ꯃꯌꯦꯛ ꯑꯃꯒꯤ ꯃꯃꯥꯏ ꯑꯅꯤ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯊꯛꯁꯤ ꯈꯥꯁꯤ ꯉꯥꯛꯇꯕ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯂꯝꯍꯥꯡꯅꯔꯕ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒꯨꯝꯕꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯩ꯫ ꯀ꯭ꯔꯤꯃꯤꯅꯦꯜ ꯉꯥꯛꯇꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯕꯗꯤ ꯈꯨꯟꯅꯥꯏ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯀꯥꯡꯈꯣꯡ ꯆꯥꯏꯕꯒꯤ ꯐꯤꯚꯝ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯊꯛꯁꯤ ꯈꯥꯁꯤ ꯐꯖꯈ꯭ꯔꯕ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯃꯤꯑꯣꯏꯕꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯍꯧꯗꯕꯗꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯋꯥꯈꯜꯅ ꯂꯥꯛꯁꯤꯟꯈꯤꯗꯨꯅ ꯇꯧꯔꯛꯄ ꯀ꯭ꯔꯥꯏꯝꯅ ꯂꯥꯛꯉꯝ ꯐꯪꯉꯝꯗꯕ ꯈꯨꯟꯅꯥꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯀꯥꯏꯍꯜꯂꯛꯇꯨꯅ ꯃꯨꯛꯅꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯍꯜꯂꯤ꯫ ꯋꯥꯌꯦꯟ ꯀꯥꯡꯂꯣꯟꯒꯤ ꯃꯈꯥꯗ ꯑꯆꯨꯝꯕ ꯋꯦꯜ ꯐꯪꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯇꯝ ꯆꯪꯕ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯋꯥꯀꯠꯅꯤꯡꯗꯕꯒꯤ ꯑꯆꯨꯝꯕ ꯑꯗꯨ ꯑꯔꯥꯟꯕ ꯃꯥꯏꯀꯩꯗ ꯂꯥꯏꯅ ꯐꯣꯟꯈꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯋꯥꯌꯦꯟ ꯀꯥꯡꯂꯣꯟꯒꯤ ꯃꯈꯥꯗ ꯑꯆꯨꯝꯕ ꯋꯦꯜ ꯐꯪꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯇꯝ ꯆꯪꯕ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯋꯥꯀꯠꯅꯤꯡꯗꯕꯒꯤ ꯑꯆꯨꯝꯕ ꯑꯗꯨ ꯑꯔꯥꯟꯕ ꯃꯥꯏꯀꯩꯗ ꯂꯥꯏꯅ ꯐꯣꯟꯈꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯆꯥꯎꯈꯠꯄꯒꯤ ꯊꯥꯛ ꯍꯟꯊꯍꯧꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯒ꯭ꯔꯣꯊ ꯔꯦꯠ ꯍꯦꯟꯒꯠꯍꯟꯕꯗ ꯑꯦꯖꯨꯀꯦꯁꯟ ꯑꯁꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯔꯛꯇꯨꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯉꯝꯕ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯃꯍꯩ ꯇꯝꯍꯟꯅꯅꯕ ꯑꯗꯨꯒ ꯗ꯭ꯔꯣꯞ ꯑꯥꯎꯠꯀꯤ ꯆꯥꯡ ꯍꯟꯊꯅꯅꯕ ꯋꯥꯈꯜ ꯄꯨꯊꯣꯔꯛꯂꯤꯕꯁꯤꯅꯤ꯫ ꯂꯋꯔ ꯄ꯭ꯔꯥꯏꯃꯥꯔꯤ एजुकेशनꯗꯒꯤ ꯍꯧꯅ ꯑꯉꯥꯡꯁꯤꯡꯗ ꯊꯛꯁꯤ ꯈꯥꯁꯤ ꯇꯝꯕꯤꯗꯨꯅ ꯃꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁ ꯂꯩꯍꯟꯕ ꯉꯝꯅꯅꯕ ꯃꯦꯀꯥꯅꯤꯖꯝ ꯄꯨꯊꯣꯛꯍꯧꯕ ꯇꯥꯕꯅꯤ꯫ ꯂꯋꯔ ꯄ꯭ꯔꯥꯏꯃꯥरी एजुकेशनꯗꯒꯤ ꯍꯧꯅ ꯑꯉꯥꯡꯁꯤꯡꯗ ꯊꯛꯁꯤ ꯈꯥꯁꯤ ꯇꯝꯕꯤꯗꯨꯅ ꯃꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁ ꯂꯩꯍꯟꯕ ꯉꯝꯅꯅꯕ ꯃꯦꯀꯥꯅꯤꯖꯝ ꯄꯨꯊꯣꯛꯍꯧꯕ ꯇꯥꯕꯅꯤ꯫ एजुकेशनल इंस्टीट्यूशनसिंगी कैंपस मनुंगदा अफबा एटमॉस्फेयर लेहनबा ngamdaba haibase थक्सी खासी नायरक्तबा हेंगलकपदगी थोगलकपा थौदोकना अयाम्पा ओइरकपना कैंपसता लैमिनरिबा पुनमबा वखल फाउदोकमिनबा ngamnaraba मियंग थमनरकलिबसिने। मदौ असमना सानबुंगदा सानरिबा सानरोइबो सानबगी लमदा चनरिबा इथिक्स ngaknaba tai इथिक्स असिदा थक्सी खासीसु यावरिबनि हाबसि खंगदबनि। इकाइबा खंगदबगी इदाक लेते हाइबा पाउरो अखोइगी मांगदा तादुन लैरे हाइरिबसिमक थक्सी खासी ngaktre हाइबा ताकलिबनि। थक्सी खासी ngaknadabagi हाइरुबदि अखोइगी खुनाइ असिदा थोकलिबा थौदोक वथोक असिना अदुम ताकलबनि। थक्सी खासी ngaknadabagi हाइरुबदि अखोइगी खुनाइ असिदा थोकलिबा थौदोक वथोक असिना अदुम ताकलबनि। लैबाक असगी ख्वाइदगी चाउना थक्सी खासी ngakपनि हाइना लौनरिबा सिविल पुलिस अमदि लानमीगी फिजोल सेटपा पर्सनसिंगके मरक्तगी क्रिमिनल ओलकपगी थौदोक वथोक लेबदना थोकलिबसिनि लैबाक असगी आइन लैरगसु क्रिमिनल सिंगकी बखुता लैखिबना फोंगना फुथोक्तुना क्रिटिसाइज तौदुन लैनबा फावबा अकीबा पोंगनाइ। अमगा की मरक्ता लैनबा मरी अमदि इकाइ खुमनबा ngaknadrabadi ख्वाइदगी लौसिंग सिंगबनि। हाइरिबा मियोइबा खुनाइगी मराइबक करी ओइगनि। थक्सी खासी ngaknaba haibasi ibung manung maselgi marakta ngaknaba khak natana mafam punabakta ngakna chanabagi ainabi pongnaba ngamdrima bakhaidi chakotpa ngamloi। थक्सी खासी ngaknaba haibasi ibung manung maselgi marakta ngaknaba khak natana mafam punabakta ngakna chanabagi ainabi poknaba ngamdriba makhaidi chakotpa ngamloi। क्रिमिनल सिंह मसागी अमदि मागी ibung manunggi oinadi nungaikiba yai adubo खुनाइगी मिसम यामनदी की तुकच्चबा पोकबा मसाना ताबनि। थक्सी खासीगी लमदा थाक पुनमक्ता निंगबा काइबा पोकनरिबसे कोखनबा ngamnadaba कोकी लौसिंग थादुनन पुनमक्ना होना मिनरबददा चुमथोकपा ngamgani थाजै। लमदम असिदा ngasi मक लेबाकी मापी मपा ओइबसिंगना लौरिबा फिरेबसि ख्वाइदगी लेबक थिबने। अतोप एडिटोरियल की कलम अमदना मितै नुफी क्याना कोखुम फी थौसानरक्तबा लेबक थिबने। ngasi malemda leiriba miyoi khudimak ima saklabi nupi oibisina pokpa ngaktani maduna sakutpa lebak ama oiba matamda yamna freedom ningai oibi nupi singka sokpa thodang lai yimban bagi matam yaropa matamda yimban khongloi oigadoriba asi thiba matamda mau thiba nate ima thibani ainaribane। yimban bagi matam yaropa matamda yimban khongloi oigadoriba asi thiba matamda mau thiba nate ima thibani ainaribane। मदुगा अफबा नुपागी मरुमदा अफबा फिदम निंगाई ओइबि नुपी अममम लै हाइना सिंथानरिबने। मदुना चौखटपा लेबाक अमा खुनाइ अमा ओइनबा होनबदा इमा सकलबी नुपी ओइबसिंगी थौदांग असुकी मतिक चावे। मदुना चौखटपा लेबाक अमा खुनाइ अमा ओइनबा होनबदा इमा सकलबी नुपी ओइबसिंगी थौदांग असुकी मतिक चावे। मणिपुर खुनाइगी ओइनसु नुपी ओइबि इमासना जंगलेन सरु ओइदुना हिरम खुदिमक्ता असोबा थौदांग लौरिबने। लमदमसिगी यलहंगोइगी चनरक्लबा फजबा लिचत सजत मिदै नुपीगी तमजनिंग ओइरबा फिजेत चक्चा मसा मसुसिंगबु अफबा मी अममम ओइननबा होनबदा ममासिंग लौगदबा थौदांग कया अमा लैरे।
ꯃꯗꯨꯅ ꯑꯐꯕ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕꯤ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯄꯝꯕ ꯃꯁꯥꯁꯤꯡ ꯑꯐꯕ ꯃꯥꯂꯦꯝꯒꯤ ꯑꯇꯥꯡꯕ ꯂꯟ ꯑꯣꯏ ꯍꯥꯏꯅꯕ ꯂꯩꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯆꯠꯅꯂꯣꯟꯆꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯀꯨ ꯃꯅꯦꯝ ꯃꯇꯩ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯀꯌꯥ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯤꯅ ꯀꯣꯛꯈꯨꯝ ꯐꯤ ꯈꯨꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯥꯛ ꯋꯥꯡꯂꯕ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯁꯤꯡꯅꯁꯨ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯗꯨꯅ ꯁꯤꯡꯊꯥꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯧꯋꯦꯁꯤꯡꯗ ꯆꯠꯂꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯀꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯇꯩ ꯎꯔꯒ ꯀꯣꯛꯈꯨꯝ ꯐꯤ ꯈꯨꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯆꯠꯅꯕꯤ ꯑꯗꯨ ꯌꯥꯝꯅ ꯊꯥꯞꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯧꯒꯤꯁꯤꯡꯗ ꯆꯠꯂꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯀꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯇꯩ ꯎꯔꯒ ꯀꯣꯛꯈꯨꯝ ꯐꯤ ꯈꯨꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯆꯠꯅꯕꯤ ꯑꯗꯨ ꯌꯥꯝꯅ ꯊꯥꯞꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯔꯕꯤꯁꯤꯡꯅ ꯐꯤꯗꯣꯜ ꯆꯤꯡꯈꯠꯄꯒꯤ ꯆꯠꯅꯕꯤ ꯑꯗꯨꯁꯨ ꯊꯥꯞꯅ ꯊꯝꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯃꯤꯑꯣꯏꯕꯅ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯂꯤꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯊꯧꯔꯝ ꯈꯔꯗ ꯄꯜꯂꯕꯗ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯂꯥꯟꯗ ꯊꯧꯔꯝ ꯑꯃꯗꯤ ꯑꯇꯩ ꯊꯧꯔꯝ ꯀꯌꯥꯗ ꯃꯧꯒꯤꯁꯤꯡꯗ ꯆꯠꯂꯕꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯐꯤꯗꯣꯜ ꯆꯤꯡꯈꯠꯇꯨꯅ ꯀꯣꯛꯈꯨꯝ ꯐꯤ ꯈꯨꯝꯗꯨꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯃꯁꯤꯅ ꯃꯤꯇꯩ ꯅꯨꯄꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯐꯖꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯁꯤꯡꯊꯥꯅꯩ ꯃꯁꯤꯅ ꯃꯤꯇꯩ ꯅꯨꯄꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯐꯖꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯁꯤꯡꯊꯥꯅꯩ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯔꯤꯕꯁꯤꯡꯅ ꯍꯦꯗꯣ ꯍꯦꯔꯥꯡ ꯀꯥꯗꯨꯅ ꯐꯦꯁꯟ ꯐꯦꯔꯦꯠꯇ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯒꯨꯝ ꯑꯀꯦ ꯑꯃꯧꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯀꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯇꯩꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯕ ꯊꯧꯔꯝꯁꯤꯡꯗ ꯀꯣꯛꯈꯨꯝ ꯐꯤ ꯊꯥꯗꯣꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯔꯤꯕꯁꯤꯡꯅ ꯍꯦꯗꯣ ꯍꯦꯔꯥꯡ ꯀꯥꯗꯨꯅ ꯐꯦꯁꯟ ꯄꯦꯔꯦꯠꯇ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯒꯨꯝ ꯑꯀꯦ ꯑꯃꯧꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯀꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯇꯩꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯕ ꯊꯧꯔꯝꯁꯤꯡꯗ ꯀꯣꯛꯈꯨꯝ ꯐꯤ ꯊꯥꯗꯣꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯦ ꯑꯁꯤꯒꯨꯝꯕ ꯃꯤꯇꯩ ꯅꯨꯄꯤꯒꯤ ꯐꯖꯈ꯭ꯔꯕ ꯀꯣꯛꯈꯨꯝ ꯐꯤ ꯁꯤꯖꯤꯟꯅꯕꯒꯤ ꯊꯥꯛ ꯋꯥꯡꯂꯕ ꯆꯠꯅꯕꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯥꯗꯣꯛꯅꯔꯛꯄꯗꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯆꯅꯨ ꯅꯤꯉꯣꯜꯁꯤꯡꯅꯁꯨ ꯃꯇꯧ ꯇꯝꯅꯔꯛꯂꯦ ꯃꯗꯨꯅ ꯉꯁꯤ ꯄꯥꯂꯦꯝ ꯄꯟꯊꯧꯒꯤ ꯃꯌꯨꯝꯗ ꯆꯅꯨꯔꯥ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯃꯅꯦꯝꯁꯤꯡ ꯀꯌꯥꯗꯒꯤ ꯐꯖꯔꯕ ꯅꯤꯄꯥꯂꯣꯟ ꯑꯃꯗꯤ ꯆꯠꯅꯂꯣꯟꯆꯠ ꯀꯌꯥ ꯇꯝꯍꯧꯒꯗꯕ ꯑꯗꯨ ꯇꯝꯗ꯭ꯔꯦ ꯃꯥꯡꯁꯣꯛ ꯃꯥꯃꯦꯟ ꯈꯪꯗꯕ ꯊꯛ ꯈꯥꯛ ꯈꯪꯅ ꯆꯠꯇꯕ ꯁꯥꯒꯩꯒꯤ ꯏ ꯃꯔꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯦꯛꯁꯂꯥꯏꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯀꯗꯒꯦ ꯍꯥꯏꯕꯗꯨ ꯀꯅꯥꯅꯁꯨ ꯇꯝꯕꯤꯗ꯭ꯔꯦ ꯃꯗꯨꯅ ꯉꯁꯤꯗꯤ ꯏꯃꯥ ꯁꯛꯂꯕꯤ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯁꯥꯖꯠ ꯂꯣꯟꯆꯠ ꯀꯌꯥ ꯃꯥꯡꯊꯔꯛꯄꯒꯤ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯛꯂꯦ ꯃꯗꯨꯅ ꯉꯁꯤꯗꯤ ꯏꯃꯥ ꯁꯛꯂꯕꯤ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯁꯥꯖꯠ ꯂꯣꯟꯆꯠ ꯀꯌꯥ ꯃꯥꯡꯊꯔꯛꯄꯒꯤ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯛꯂꯦ ꯃꯗꯨꯅ ꯃꯁꯤ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯃꯗꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯆꯠꯀꯗꯕ ꯆꯠꯅꯂꯣꯟꯆꯠꯁꯤꯡ ꯑꯗꯨ ꯇꯝꯕꯤꯗꯨꯅ ꯀꯥꯏꯗꯅ ꯆꯠꯅꯅꯕ ꯍꯣꯠꯅꯁꯤ ꯃꯗꯨꯅ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯔꯕꯤ ꯏꯃꯥ ꯁꯛꯂꯕꯤꯁꯤꯡꯅ ꯀꯣꯛꯈꯨꯝ ꯐꯤ ꯊꯥꯗꯣꯛꯇꯨꯅ ꯊꯧꯔꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯕꯁꯤ ꯇꯣꯛꯂꯁꯤ ꯀꯣꯛꯈꯨꯝ ꯐꯤ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯇꯩ ꯅꯨꯄꯤꯒꯤ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯥꯛ ꯋꯥꯡꯂꯕ ꯆꯠꯅꯂꯣꯟꯆꯠꯁꯤꯡ ꯑꯗꯨ ꯇꯨꯡꯒꯤ ꯃꯤꯔꯣꯟꯅ ꯇꯝꯍꯧꯅꯅꯕ ꯍꯣꯠꯅꯔꯁꯤ ꯑꯔꯣꯏꯕꯗ ꯀꯟꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎꯗꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ